ngasi wakching tarani thoini panba Emoinu imagi ira thongni numita khwairamban Emoinu ima kaithel da leiriba Emoinu imagi Shanglen thong hangdrabadi ima singna akanba khongjang changsilagani haina khwairamban Emoinu ima kaithel saktam kanba lupki mai kaidagi mari leinaba singi pokning chingsilakle hiramasiga mari leinana ahan president huirem binodini na fongdorakpada chahi amagi nongma khaktamak lakpa wakchingi tarani thoini panba Emoinu imagi ira thongni pangthoktuna imagi mafamda thongni gadaba numit asida mamangdagi thong londuna leirakhiba imagi Shanglen asi thong hangnaba haiduna laklingai cherak asida 144 chalairakpa yamna laibak thibani ngasige numitta thongni thauram pangthoktarba yaroi mari lainaba mahut minister na karigi tumina leisilibano haujik wari sanaduna imagi ira thongni pangthoknaba tawgadabani hairakle khwairamban Emoinu ima kaithel saktam kanba lupki apambadi Emoinu imagi Shanglen asi thong hangduna mipum khudingmakna thongni pangthokpa yahangadabani hairakle Lebaki angam mathau ibema ibuo sing thonga chi kai dorabage ngachi gi numita ko ji ira thongni ase pangthok ta chungya yaro mari leina ba minister huje kari gi tumina lebiri bano mohon minister lakpiyo yengbira raw lai khuramina chi aduga asigu mathau do ase amuhanna thokana ba ai koina ta jari ba ware timi khana banate lai kana gi suma pu nate mayang gi ni kari gu manga chi gi numisida thongja hang da ba thobati leiri ba leiba ase kum namut kani habiti khangbiu lairiba ima singi akan ma khongjang changgani